ꯉꯁꯤꯗꯤ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤ ꯀꯩꯅꯣꯁꯦ ꯍꯧꯔꯦ ꯕ꯭ꯂꯣꯛꯁꯦ ꯍꯧꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯕꯦꯒ ꯌꯦꯡꯃꯤꯟꯅꯁꯤ ꯑꯉꯥꯡꯁꯤꯡꯒꯤꯅꯦ ꯀꯩꯅꯣꯅꯦ ꯂꯟꯁ ꯕꯣꯛꯁ ꯕꯅꯥꯏꯗꯣꯏꯅꯦꯕꯀꯣ ꯍꯧꯖꯤꯛ ꯄꯔꯥꯊꯥ ꯀꯩꯅꯣ ꯍꯧꯗꯣꯏꯅꯦꯕ ꯃꯣꯏꯅ ꯍꯥꯏꯌꯦꯕꯀꯣ ꯇꯟꯅ ꯔꯣꯜ ꯑꯣꯏꯅ ꯕꯅꯥꯏꯕꯤꯔꯣ ꯍꯥꯏꯅꯅꯦ ꯑꯗꯨꯅ ꯔꯣꯜ ꯇꯧꯒꯦꯅ ꯇꯧꯔꯤ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯩ ꯍꯧꯖꯤꯛ ꯑꯇꯥꯁꯤꯗ ꯊꯨꯝ ꯍꯥꯞꯄꯦꯀꯣ ꯊꯨꯝ ꯍꯥꯞꯄꯅꯤ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯞꯄꯒ ꯑꯗꯒꯤ ꯊꯥꯎ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯑꯁꯤꯁꯤꯗꯅꯦ ꯊꯥꯎ ꯍꯥꯞꯄꯒꯦ ꯊꯥꯎꯁꯦ ꯑꯁꯥꯕ ꯁꯥꯍꯜꯂꯒ ꯍꯥꯞꯄꯤꯅꯦꯕꯀꯣ ꯔꯤꯐꯥꯏꯟ ꯑꯣꯏꯜꯗꯨꯅꯦꯕꯀꯣ ꯑꯗꯨ ꯍꯥꯞꯄꯤꯅꯤ ꯍꯧꯖꯤꯛ ꯑꯁꯤꯁꯦ ꯃꯤꯂꯥꯏꯔꯒꯦ ꯑꯩ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯐꯖꯅ ꯃꯤꯂꯥꯏꯅ ꯊꯝꯗꯣꯏꯅꯦꯕꯀꯣ ꯁꯤꯁꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯇꯟꯗꯣ ꯍꯣꯔꯦꯟ ꯆꯥꯕꯗꯅꯦ ꯇꯣꯠꯇꯦꯕ ꯑꯗꯨꯗꯨꯒꯤꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯃꯤꯂꯥꯏꯕ ꯂꯣꯏꯔꯦ ꯑꯗꯨꯅꯅꯦ ꯏꯁꯤꯡ ꯑꯁꯥꯕꯁꯦ ꯑꯃꯨꯛ ꯍꯥꯞꯄꯒꯦ ꯏꯁꯤꯡ ꯑꯁꯥꯕꯅꯤꯀꯣ ꯁꯦ ꯏꯁꯤꯡ ꯁꯥꯍꯜꯂꯒ ꯍꯥꯞꯄꯤꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯊꯤꯠꯂꯒꯦ ꯑꯗꯨꯝ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯌꯦꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯤ ꯕ꯭ꯂꯣꯛꯅꯤꯅꯅꯦ ꯁꯝꯂꯞ ꯂꯣꯏ ꯇꯧꯗꯣꯔꯕꯅꯦꯕꯀꯣ ꯔꯦꯁꯤꯄꯤ ꯑꯣꯏꯅ ꯇꯧꯕꯗꯤ ꯅꯠꯇꯦ ꯁꯤꯁꯦ ꯏꯁꯤꯡꯁꯦ ꯈꯔ ꯍꯥꯞꯄꯒ ꯊꯤꯠꯇꯣꯏꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯔꯣꯜꯁꯦ ꯇꯧꯅꯕꯒꯤꯅꯦ ꯊꯕꯤꯒ ꯒꯥꯖꯔꯒ ꯑꯗꯩꯗꯤ ꯇꯤꯜꯍꯧꯒ ꯇꯃꯥꯇꯔꯁꯦ ꯃꯌꯥꯏꯒꯤ ꯑꯀꯟꯕꯗ ꯂꯧꯊꯣꯛꯏꯅꯦꯕꯀꯣ ꯑꯗꯨꯗꯣ ꯁꯣꯏꯗꯣꯏꯅꯤ ꯀꯨꯞꯅꯅꯦ ꯁꯨꯃꯥꯏꯅꯅꯦ ꯀꯨꯞꯅ ꯁꯣꯏꯗꯣꯏꯅꯤ ꯑꯩꯅ ꯈꯔ ꯌꯥꯡꯁꯤꯜꯍꯜꯂꯦ ꯀꯩꯅꯣꯗꯅ ꯁꯣꯏꯕꯅꯤꯅꯀꯣ ꯌꯦꯟꯖꯥꯡ ꯁꯣꯏꯕꯅꯤꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯌꯥꯡꯁꯤꯜꯍꯜꯂꯦ ꯑꯗꯨꯏꯗꯣ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯔꯒꯅ ꯀꯨꯞꯅ ꯁꯣꯏꯔꯅꯤꯅ ꯁꯨꯃꯥꯏꯅ ꯂꯣꯏ ꯄꯨꯝꯅꯃꯛ ꯁꯣꯏꯔꯒ ꯑꯃꯨꯛ ꯉꯧꯗꯣꯏꯅꯦꯕ ꯀꯕꯛ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯉꯧꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯅ ꯇꯟꯗ ꯍꯣꯔꯦꯟ ꯇꯟꯗꯣ ꯍꯧꯕ ꯂꯣꯏꯔꯒ ꯔꯣꯜ ꯀꯣꯟꯗꯣꯏꯅꯦꯕ ꯇꯟꯗꯣ ꯍꯧ ꯂꯣꯏꯔꯒ ꯇꯟꯗꯣ ꯃꯊꯛ ꯍꯥꯞꯆꯤꯜꯂꯒꯅꯦ ꯔꯣꯜ ꯀꯣꯟꯗꯣꯏꯅꯦꯕ ꯑꯩꯁꯦ ꯚꯦꯖꯀꯤꯅꯦꯕ ꯀꯩꯅꯣꯅ ꯍꯥꯏꯗꯤꯅꯦ ꯚꯦꯖꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤꯅꯦ ꯑꯩ ꯃꯟꯗꯦꯅꯤꯅꯅꯦ ꯀꯩꯅꯣ ꯆꯥꯗꯦꯕꯀꯣ ꯉꯥ ꯍꯥꯏꯗꯤ ꯅꯣꯟ ꯚꯦꯖ ꯆꯥꯗꯕꯒꯤꯅꯦ ꯑꯗꯨꯅ ꯑꯩꯅ ꯌꯦꯔꯨꯝ ꯀꯩꯀꯥ ꯑꯝꯇ ꯍꯥꯞꯇ꯭ꯔꯦ ꯑꯗꯣ ꯁꯤꯁꯦ ꯁꯣꯏꯕ ꯂꯣꯏꯔꯦ ꯑꯩ ꯚꯦꯖꯤꯇꯦꯕꯜꯁ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯦꯀꯣ ꯒꯥꯖꯔ ꯊꯕꯤ ꯇꯃꯥꯇꯔ ꯃꯣꯔꯣꯛꯀ ꯇꯤꯜꯍꯧꯒ ꯑꯀꯛꯄ ꯆꯣꯞ ꯂꯣꯏꯅ ꯑꯣꯏꯔꯦ ꯑꯗꯩ ꯀꯣꯕꯤꯁꯤꯁꯨ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯁꯤꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯩ ꯐ꯭ꯔꯥꯏ ꯇꯧꯗꯣꯏꯅꯦꯕꯀꯣ ꯁꯦ ꯐ꯭ꯔꯥꯏ ꯐ꯭ꯔꯥꯏ ꯇꯧꯗꯣꯔꯕꯅꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯁꯤꯒ ꯑꯩꯅꯅꯦ ꯊꯨꯝ ꯀꯩꯀꯥ ꯆꯥꯏꯁꯜꯂꯦꯕꯀꯣ ꯊꯨꯝ ꯆꯥꯏꯁꯜꯂꯦ ꯍꯧꯖꯤꯛ ꯑꯩꯁꯦ ꯉꯧꯔꯒꯦ ꯑꯗꯨꯃꯥꯏꯅ ꯉꯧꯔꯒ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕꯀꯣ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯜꯂ ꯊꯝꯃꯦ ꯑꯗꯒꯤ ꯈꯔ ꯄꯠꯊꯔꯛꯀꯅꯦꯕꯀꯣ ꯑꯗꯩꯗꯨꯗ ꯑꯩꯅ ꯇꯟꯁꯦ ꯍꯧꯔꯒ ꯔꯣꯜ ꯀꯣꯟꯗꯣꯏꯅꯦꯕꯀꯣ ꯁꯤꯗ ꯑꯗꯣ ꯑꯩ ꯇꯟ ꯍꯧꯒꯦꯅ ꯇꯟ ꯀꯟꯅ ꯇꯛꯏ ꯑꯩꯅ ꯆꯛꯂꯥꯗꯣ ꯄꯨꯊꯣꯛꯄꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕ ꯈꯪꯍꯧꯗꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯄꯨꯈꯝ ꯃꯅꯤꯡꯁꯦ ꯇꯛꯑꯦ ꯅꯨꯡꯉꯥꯏꯇꯦ ꯇꯛꯄꯗꯣ ꯇꯟꯁꯦ ꯀꯣꯏꯕ ꯌꯥꯗꯦ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯏꯔꯨꯖꯕ ꯈꯣꯠꯄ ꯂꯣꯏꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯅ ꯂꯥꯏ ꯙꯨꯞ ꯀꯠꯂꯒꯦꯅ ꯇꯧꯔꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯂꯥꯏ ꯙꯨꯞ ꯀꯠꯂꯝꯗꯥꯏꯒꯤ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ
ꯄꯨꯖꯥ ꯇꯧꯔꯦ ꯂꯩ ꯑꯍꯨꯝꯈꯛꯇꯤ ꯅꯨꯡꯁꯤꯅ ꯂꯩꯔꯝꯃꯦ ꯁꯤꯗ ꯂꯩ ꯀꯨꯟꯗꯣ ꯑꯍꯨꯝꯈꯛ ꯂꯩꯔꯝꯃꯦ ꯂꯩꯁꯦ ꯄꯥꯝꯕꯤꯗꯤ ꯃꯌꯥꯝ ꯍꯧꯔꯦꯕꯀꯣ ꯑꯗꯨꯗꯣ ꯀꯠꯄ ꯅꯪꯗꯦꯗꯃꯤꯅ ꯍꯥꯟꯅ ꯍꯦꯛꯇ ꯂꯧꯈ꯭ꯔꯦ ꯁꯤ ꯌꯦꯡꯉꯣ ꯃꯅꯨꯡꯗ ꯂꯛꯁꯃꯤ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯕꯗꯤ ꯂꯣꯏꯔꯦꯀꯣ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯑꯗꯨꯝ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯛꯑꯁꯤ ꯃꯌꯥꯝ ꯑꯗꯨꯅꯤ ꯑꯌꯨꯛꯀꯤ ꯊꯕꯛꯁꯦ ꯂꯣꯏꯗꯦꯕ ꯑꯉꯥꯡꯁꯤꯡ ꯆꯠꯈ꯭ꯔꯦꯅ ꯑꯉꯥꯡꯁꯤꯡ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯆꯟ ꯈꯣꯠꯆꯟꯅ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯤꯅꯦꯕ ꯂꯥꯏ ꯈꯨꯔꯝꯃꯤꯅꯦꯕꯀꯣ ꯐꯤꯗꯤ ꯁꯨꯗ꯭ꯔꯤ ꯐꯤ ꯇꯤꯡꯉꯤ ꯐꯤ ꯇꯤꯡꯕ ꯂꯣꯏꯔꯒ ꯁꯨꯔꯅꯤ ꯀꯩꯅꯣ ꯍꯥꯏꯗꯅ ꯑꯩ ꯃꯦꯆꯤꯟꯁꯦ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯄꯥꯟꯗ꯭ꯔꯤꯑꯕ ꯑꯗꯨꯗꯒꯤꯅꯤ ꯉꯁꯤꯗꯤ ꯃꯟꯗꯦꯁꯨ ꯑꯣꯏꯕꯅꯤꯅ ꯀꯣꯛꯁꯨ ꯂꯧꯊꯣꯛꯑꯦꯕ ꯑꯗꯣ ꯃꯦꯆꯤꯟꯁꯦ ꯄꯥꯟꯗ꯭ꯔꯤ ꯋꯥꯁꯤꯡ ꯃꯦꯆꯤꯟꯁꯦ ꯄꯥꯟꯗ꯭ꯔꯤꯕꯅꯤꯅ ꯑꯩ ꯈꯨꯠꯅ ꯁꯨꯗꯣꯏꯅꯤ ꯈꯤꯇꯪ ꯊꯕꯛꯇꯤ ꯀꯟꯗꯣꯔꯦ ꯇꯟ ꯍꯧꯒꯠꯂꯦꯕꯀꯣ ꯑꯗꯒꯤ ꯁꯣꯝꯗꯅꯅꯦ ꯆꯥ ꯇꯟꯁꯤꯗ ꯑꯃꯗꯤ ꯍꯧꯂꯒ ꯂꯣꯏꯔꯦ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯐꯤ ꯂꯣꯏꯁꯟꯒꯦ ꯁꯤ ꯐꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯨꯞꯇꯣꯏꯅꯦ ꯍꯧꯖꯤꯛ ꯁꯤꯗ ꯃꯔꯣꯟ ꯅꯥꯏꯕꯤ ꯃꯌꯥꯝꯗꯣ ꯊꯨꯞꯄꯦ ꯑꯩꯒꯤ ꯄꯤꯡ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯁꯦ ꯁꯤꯗ ꯃꯔꯣꯟ ꯅꯥꯏꯕꯤꯁꯤꯗ ꯃꯌꯦꯛ ꯅꯥꯏꯕꯁꯤꯗ ꯄꯤꯡ ꯑꯃ ꯂꯩꯔꯦ ꯑꯗꯨ ꯀꯣ ꯑꯗꯣ ꯁꯤ ꯃꯌꯥꯝꯁꯦ ꯑꯜꯃꯤꯔꯥ ꯃꯅꯨꯡꯗ ꯈꯔ ꯍꯥꯞꯆꯤꯜꯂꯅꯤ ꯈꯔ ꯀꯩꯅꯣꯗ VIP ꯗ ꯍꯥꯞꯆꯤꯜꯂꯅꯤ ꯁꯤ ꯄꯤꯡ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯁꯤ ꯄꯤꯡ ꯉꯥꯛꯇꯅꯤꯁꯦ ꯑꯁꯤ ꯄꯤꯡ ꯉꯥꯛꯇꯅꯤꯁꯦ ꯄꯤꯡꯀꯤ ꯐꯤ ꯉꯥꯛꯇꯅꯤꯁꯦ ꯑꯗꯨ ꯄꯤꯡꯀꯤ ꯀꯌꯥꯝ ꯌꯥꯝꯃꯤꯅꯣ ꯌꯦꯡꯉꯨ ꯁꯤꯗ ꯄꯤꯡ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗ ꯃꯨꯒꯥꯒꯤ ꯄꯤꯡ ꯁꯦꯠ ꯑꯃ ꯂꯩꯔꯦꯁꯦ ꯑꯗꯒꯤ ꯁꯤꯅꯅꯦ ꯑꯉꯧꯕꯁꯤꯅ ꯀꯣꯜꯂꯦꯀꯣ ꯑꯗꯨ ꯄꯤꯡꯁꯦ ꯑꯗꯒꯤ ꯁꯦꯝꯃꯨ ꯌꯦꯡꯉꯨꯁꯦ ꯁꯦꯝꯁꯨ ꯂꯩꯔꯦꯁꯦ ꯌꯦꯜꯂꯣꯅ ꯀꯣꯠꯄ ꯑꯃꯒꯁꯨ ꯁꯅꯥ ꯃꯆꯨꯅ ꯁꯤꯁꯨ ꯁꯦꯠꯅꯤ ꯃꯨꯒꯥꯒꯤ ꯁꯦ ꯈꯨꯔꯈꯨꯜ ꯃꯨꯒꯥ ꯉꯥꯛꯇꯅꯤ ꯁꯦ ꯊꯨꯞꯄꯗ ꯌꯥꯗ꯭ꯔꯦ ꯁꯨꯖꯜꯂꯦ ꯁꯤ ꯄꯤꯡ ꯑꯃ ꯂꯩꯔꯦ ꯑꯩꯒꯤ ꯄꯤꯡ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯁꯦ ꯁꯤ ꯄꯤꯡ ꯑꯃ ꯂꯩꯔꯦ ꯄꯨꯊꯣꯔꯛꯑꯦ ꯑꯗꯣ ꯁꯤꯁꯨ ꯄꯤꯡ ꯑꯃ ꯑꯗꯒꯤ ꯁꯤꯒꯁꯨ ꯄꯤꯡ ꯑꯃ ꯑꯗꯒꯤ ꯁꯤꯁꯨ ꯄꯤꯡ ꯃꯌꯥꯝ ꯂꯩꯔꯤ ꯐꯨꯔꯤꯠꯁꯨ ꯄꯤꯡꯀꯤꯁꯦ ꯄꯤꯡ ꯈꯛꯇ ꯉꯥꯏꯔꯦ ꯁꯤ ꯐꯨꯔꯤꯠꯁꯦ ꯑꯗꯨ ꯃꯌꯥꯝ ꯐꯤꯔꯣꯟꯗꯤ ꯂꯣꯏ ꯊꯨꯞꯄ ꯂꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯒꯗꯕ ꯋꯥꯠꯂꯤ ꯆꯥꯛ ꯊꯣꯡꯈꯤꯒꯦ
ꯆꯥꯛ ꯊꯣꯡꯈꯤꯒꯦ ꯍꯧꯖꯤꯛ ꯑꯩ ꯁꯝꯒ ꯑꯝꯇ ꯍꯥꯠꯇ꯭ꯔꯤ ꯀꯩꯅꯣꯗꯤ ꯐꯤꯔꯣꯟꯁꯦ ꯍꯥꯟꯅ ꯂꯣꯏꯁꯜꯂꯒꯦꯅꯅꯦꯀꯣ ꯑꯗꯒꯤ ꯁꯝꯁꯦ ꯀꯪꯍꯟꯗ꯭ꯔꯤꯑꯕ ꯁꯝꯁꯦ ꯀꯪꯍꯟꯒꯅꯤ ꯑꯗꯒꯤ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯉꯁꯥꯏ ꯐꯤ ꯃꯌꯥꯝꯗ ꯂꯩꯔꯤꯕ ꯌꯦꯡꯉꯣ ꯂꯣꯏꯔꯦ ꯁꯤ ꯂꯣꯏꯅ ꯂꯣꯏꯔꯦ ꯁꯤ ꯕꯣꯛꯁ ꯑꯃꯅꯦ ꯁꯤꯁꯦ ꯑꯃ ꯈꯥꯂꯤ ꯇꯧꯔꯦ ꯑꯩ ꯁꯤꯁꯦ ꯑꯃꯅ ꯄꯤꯛ ꯊꯜꯂꯦ ꯑꯗꯒꯤ VIP ꯑꯅꯤ ꯁꯤꯃꯁꯨ ꯍꯥꯞꯄꯦ ꯁꯦ ꯅꯣꯔꯃꯦꯜ ꯁꯤꯖꯤꯟꯅꯅꯕ ꯉꯥꯛꯇꯅꯤꯁꯦ ꯁꯤ ꯂꯣꯏ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤ ꯑꯜꯃꯤꯔꯥ ꯃꯅꯨꯡ ꯂꯣꯏ ꯍꯥꯞꯄꯦ ꯎꯔꯔꯣꯏ ꯃꯩ ꯉꯥꯟꯗꯦꯕ ꯀꯅꯥꯀꯟꯒꯤ ꯂꯥꯏꯠꯁꯦ ꯁꯦꯝꯗ꯭ꯔꯤꯑꯕ ꯑꯗꯨꯏꯗꯨꯅꯤ ꯍꯥꯞꯄꯦ ꯄꯣꯠ ꯀꯩꯀꯥ ꯂꯣꯏ ꯂꯩꯔꯦ ꯁꯤ ꯍꯥꯞꯆꯜꯂꯦ ꯑꯗꯒꯤꯗꯨ sida ꯑꯩꯈꯣꯏꯒꯤ ꯔꯖꯥꯒꯤ ꯀꯩꯅꯣꯗ ꯕ꯭ꯂꯦꯡꯀꯦꯠ ꯀꯩꯀꯥꯗꯁꯨ ꯂꯣꯏ ꯍꯥꯞꯆꯜꯂꯦ ꯃꯌꯥꯝ ꯊꯛꯄꯁꯤꯗꯀꯣ ꯑꯗꯨꯁꯨ ꯐꯤꯔꯣꯜꯁꯤꯡꯗꯣ ꯂꯣꯏ ꯂꯩꯔꯦ ꯁꯤꯁꯦ ꯂꯩꯔꯦ ꯁꯤꯅ ꯐꯅꯦꯛ ꯁꯤ ꯁꯦꯠ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯁꯤꯁꯤꯅꯅꯦ ꯁꯤꯁꯤꯅ ꯁꯤꯡꯒꯜ ꯁꯤꯖꯤꯟꯅꯅꯕ ꯉꯥꯛꯇ ꯁꯤꯒ ꯂꯣꯏ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯁꯤꯁꯨ ꯂꯩꯔꯦ ꯑꯣꯅꯥ ꯃꯌꯥꯝ ꯁꯤ ꯃꯌꯥꯝ ꯆꯥꯛꯈꯨꯝ ꯆꯈꯥꯏ ꯍꯧꯕꯗꯣ ꯑꯗꯨꯏꯗꯣ ꯂꯣꯏꯅ ꯂꯣꯏꯁꯜ ꯂꯣꯏꯔꯦꯁꯦ ꯍꯧꯖꯤꯛ ꯊꯕꯛꯁꯦ ꯐ꯭ꯔꯤ ꯑꯣꯏꯔꯦ ꯁꯦ ꯀꯣꯟ ꯀꯩꯀꯥꯁꯦ ꯂꯣꯏꯅ ꯂꯣꯏꯔꯦ ꯁꯤ ꯂꯣꯏꯔꯦ ꯁꯤ ꯂꯣꯏꯔꯦ ꯁꯤ ꯂꯣꯏꯅ ꯊꯝꯅ ꯂꯣꯏꯔꯦ ꯁꯦ ꯂꯣꯏꯔꯦ ꯑꯩ ꯍꯧꯖꯤꯛ ꯌꯥꯝ ꯀꯣꯝꯃꯦ ꯊꯕꯛ ꯑꯗꯨ ꯁꯤꯁꯨ ꯂꯣꯏ ꯂꯣꯏꯔꯦ ꯁꯣꯝꯗꯁꯨ ꯑꯩꯈꯣꯏ ꯄꯣꯠ ꯆꯩ ꯈꯔ ꯌꯥꯟꯅꯕꯒꯤ ꯁꯤꯒꯁꯨ ꯁꯤ ꯂꯣꯏꯅ ꯊꯝꯃꯦ ꯁꯤ ꯆꯥꯛꯈꯨꯝ ꯆꯥꯏꯕ ꯂꯣꯏꯔꯦ ꯁꯤ ꯂꯣꯏꯔꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯉꯅꯤ ꯆꯥꯛ ꯊꯣꯡꯕꯩꯕꯨ ꯇꯌꯥꯔ ꯇꯧꯔꯒꯦ ꯆꯥꯛꯁꯦ ꯌꯥꯝ ꯊꯦꯡꯉꯦ ꯆꯥꯛ ꯊꯦꯡꯉꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯨ ꯁꯦꯝꯃꯝꯃꯦꯕ ꯀꯣꯟ ꯐꯦꯡꯅꯕꯒꯤ ꯕꯦꯁꯤꯟꯗꯨꯁꯨ ꯁꯦꯝꯃꯝꯕꯒꯤꯅꯦ ꯆꯥꯛꯁꯦ ꯀꯣꯟꯅ ꯊꯣꯡꯉꯣꯅ ꯏꯁꯤꯡ ꯁꯤꯖꯤꯟꯅꯕꯤꯅꯣꯅ ꯍꯥꯏꯔꯝꯃꯦꯕꯀꯣ ꯍꯧꯖꯤꯛ ꯑꯗꯨꯏꯗꯨꯒꯤꯅꯤ ꯑꯗ ꯌꯦꯡꯉꯣ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯑꯩꯅ ꯑꯩ ꯊꯕꯛ ꯂꯣꯏꯔꯛꯄꯗ ꯐꯤꯁꯨ ꯁꯨꯗꯣꯛꯎꯔꯦꯕꯀꯣ ꯐꯤꯁꯨ ꯁꯨꯔꯨꯔꯦ ꯉꯁꯤ ꯕ꯭ꯂꯣꯛꯀꯤ ꯕꯥꯔꯣꯒꯤ ꯍꯤꯟꯖꯥꯡꯁꯦ ꯃꯨꯁꯣꯔꯤꯒꯅꯦ ꯃꯨꯛꯀ ꯃꯤꯛꯁ ꯇꯧꯔꯒ ꯊꯣꯡꯉꯅꯤ ꯍꯋꯥꯏꯁꯤꯗꯅꯦ ꯀꯣꯕꯤ ꯃꯈꯣꯡ ꯇꯥꯕꯤꯁꯦ ꯑꯃ ꯍꯥꯞꯆꯠꯂꯅꯤ ꯑꯩꯗꯤ ꯀꯣꯕꯤ ꯃꯈꯣꯡ ꯇꯥꯕꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯍꯣꯔꯦꯟꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯆꯥꯔꯣꯏ ꯃꯄꯥꯁꯨ ꯆꯥꯔꯣꯏ ꯑꯩꯇꯅꯤ ꯆꯥꯗꯣꯏꯕ ꯑꯗꯨꯏꯗꯨꯒꯤ ꯃꯆꯥꯁꯦ ꯑꯃꯈꯛ ꯍꯋꯥꯏꯁꯤꯗ ꯍꯥꯞꯆꯜꯂꯅꯤ ꯁꯤꯁꯦ ꯀꯣꯕꯤ ꯃꯈꯣꯡ ꯇꯥꯕꯤ ꯊꯣꯛꯑꯦꯕꯀꯣ ꯑꯩꯅ ꯄꯥꯝꯖꯕꯗꯨꯗꯅꯦ ꯇꯥꯡꯉꯁꯨ ꯇꯥꯡꯅ ꯂꯧꯔꯛꯏꯅꯦ The next day. ꯃꯌꯥꯝ ꯑꯩ ꯅꯦꯛꯁ ꯅꯨꯃꯤꯠꯀꯤ ꯃꯨꯛ ꯁꯦꯕꯣꯠꯁꯦ ꯊꯣꯡꯉꯒꯦꯅ ꯑꯁꯤꯒꯤꯗꯤ ꯕ꯭ꯂꯣꯛꯁꯦ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯕꯒ ꯑꯌꯨꯛꯀꯤ ꯆꯥꯛ ꯊꯣꯡꯕ ꯈꯔꯒ ꯑꯗꯨꯝ ꯍꯥꯞꯆꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯁꯦꯕꯣꯠ ꯊꯣꯡꯉꯒꯦꯅꯅꯦ ꯁꯦꯕꯣꯠ ꯈꯣꯛꯑꯦꯕꯀꯣ ꯁꯦꯕꯣꯠꯁꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯄꯥꯟꯕ ꯁꯦꯕꯣꯠꯇꯨꯅꯦꯕ ꯍꯥꯏꯗꯤꯅꯦ ꯕꯖꯥꯔꯗꯒꯤꯕꯨꯗꯤ ꯂꯧꯔꯛꯏꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯃꯌꯨꯝꯗ ꯄꯥꯟꯕ ꯁꯦꯕꯣꯠꯅꯦ ꯌꯥꯝ ꯍꯥꯎꯔꯦ ꯑꯩꯗꯤ ꯈꯤꯇꯪ ꯂꯤꯔꯞ ꯇꯧꯕꯁꯤꯅꯅꯦ ꯆꯥꯕ ꯍꯥꯎꯖꯩꯑꯕꯅꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯕꯅꯦꯕꯀꯣ ꯂꯤꯔꯞ ꯇꯧꯕꯁꯦ ꯌꯥꯝ ꯍꯥꯎꯖꯩꯑꯕ ꯑꯩ ꯑꯗꯨꯗꯨꯅ ꯂꯤꯔꯞ ꯇꯧꯔꯦ ꯁꯦꯕꯣꯠꯁꯦ ꯑꯗꯨ ꯃꯌꯥꯝ ꯑꯩ ꯁꯦꯕꯣꯠꯁꯦ ꯁꯣꯏꯔꯤꯅꯤ ꯁꯦꯕꯣꯠ ꯁꯣꯏꯕ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯁꯤꯒꯤꯗꯅꯦ ꯇꯃꯥꯇꯔꯒ ꯑꯂꯨꯒ ꯈꯔ ꯌꯥꯟꯁꯟꯒꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯨ ꯆꯥꯗꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯁꯨ ꯌꯥꯝꯅ ꯆꯥꯗꯦꯕꯀꯣ ꯑꯗꯨꯏꯗꯨꯅ ꯇꯃꯥꯇꯔꯒ ꯑꯂꯨꯒ ꯈꯔ ꯌꯥꯟꯁꯤꯜꯂꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯨꯛꯀ ꯉꯥ ꯉꯧꯊꯣꯛꯄ ꯂꯩꯌꯦꯕ ꯑꯁꯤ ꯃꯨꯛꯀ ꯉꯥ ꯉꯧꯊꯣꯛꯄꯁꯦ ꯑꯁꯤꯁꯤꯒ ꯊꯣꯡꯉꯅꯦꯕꯀꯣ ꯉꯥ ꯑꯗꯩ ꯁꯤ ꯉꯥ ꯃꯄꯨꯝ ꯉꯥꯁꯤꯅꯅꯦ ꯐ꯭ꯔꯥꯏ ꯇꯧꯔꯒ ꯆꯥꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯌꯦꯡꯉꯣ ꯃꯨꯛꯀ ꯉꯥ ꯉꯧꯊꯣꯛꯄꯁꯦ ꯍꯥꯎꯗꯤ ꯌꯥꯝ ꯍꯧꯔꯝꯃꯦꯕꯀꯣ ꯁꯦꯕꯣꯠꯁꯦ ꯑꯗꯣ ꯌꯦꯡꯁꯤ ꯃꯌꯥꯝ ꯑꯗꯒꯤ ꯁꯤꯒ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯣꯕꯤ ꯃꯅꯥ ꯇꯥꯕꯤꯒꯤ ꯃꯈꯣꯡ ꯀꯩꯅꯣꯗꯣ ꯃꯅꯥ ꯑꯂꯦꯝꯕꯗꯣ ꯑꯀꯟꯕꯗꯣ ꯑꯗꯨꯗꯣ ꯑꯩꯅꯅꯦ ꯀꯪꯅ ꯃꯦꯠꯂꯒ ꯑꯗꯨꯝ ꯆꯥꯒꯦꯅꯅꯦ ꯁꯤꯁꯦ ꯑꯃ ꯃꯆꯤꯗ ꯃꯦꯠꯂꯅꯤ ꯑꯗꯨꯏꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯁꯤꯁꯦ ꯑꯗꯨꯅꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯈꯔ ꯑꯃꯁꯨ ꯁꯣꯏꯕꯗ ꯊꯥꯛꯀꯅꯤ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯗꯤ ꯁꯦꯕꯣꯠꯁꯦ ꯆꯝꯇꯛꯅ ꯊꯣꯡꯉꯗꯤ ꯑꯗꯨꯝ ꯍꯥꯎꯕꯅꯤꯀꯣ ꯁꯦꯕꯣꯠꯁꯦ ꯑꯗꯨꯗ ꯁꯤꯃꯁꯨ ꯃꯦꯠꯂꯅꯤ ꯁꯨꯃꯥꯏꯅ ꯑꯗꯣ ꯃꯌꯥꯝ ꯍꯪꯒꯥꯝꯁꯦ ꯉꯔꯥꯡ ꯂꯧꯔꯛꯄꯅꯦꯕꯀꯣ ꯍꯪꯒꯥꯝ ꯌꯥꯝ ꯐꯖꯔꯦ ꯍꯧꯖꯤꯛꯇꯤ ꯍꯪꯒꯥꯝ ꯃꯀꯥꯁꯦ ꯌꯦꯡꯉꯨꯅꯦ ꯁꯦ ꯄꯥꯛꯈ꯭ꯔꯥ ꯍꯪꯒꯥꯝꯁꯤꯕꯨꯗꯤ ꯍꯧꯖꯤꯛ ꯊꯣꯡꯉꯔꯣꯏ ꯉꯔꯥꯡꯅꯦ ꯑꯩꯒꯤꯗꯣ ꯀꯩꯅꯣ ꯂꯧꯔꯛꯄ ꯃꯣꯔꯣꯛ ꯃꯁꯤꯡꯒꯥꯅꯤ ꯐꯖꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯁꯦ ꯃꯌꯥꯝ ꯐꯖꯃꯟꯅ ꯂꯧꯔꯛꯏꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯤꯁꯦ ꯁꯤꯗ ꯃꯦꯠꯄꯗꯨꯅꯤ ꯌꯥꯝꯅ ꯁꯥꯔꯁꯨ ꯌꯥꯔꯣꯏ ꯑꯉꯥꯡ ꯆꯥꯕ ꯉꯝꯃꯣꯏ ꯑꯉꯥꯡꯕꯨꯗꯤ ꯁꯤꯁꯦ ꯆꯥꯔꯔꯣꯏ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯁꯨ ꯆꯥꯕ ꯌꯥꯗꯦ ꯃꯣꯔꯣꯛ ꯌꯥꯝꯅ ꯑꯗꯒꯤ ꯃꯁꯤꯡꯒꯥꯁꯦ 5ꯈꯛ ꯂꯧꯔꯦ ꯑꯗꯣ ꯁꯤꯗꯤ ꯑꯗꯨꯝ ꯑꯩꯅ ꯏꯟꯖꯥꯡꯗ ꯑꯅꯤꯁꯦ ꯑꯃ ꯊꯥꯛꯀꯅꯤ ꯈꯥꯏꯗꯣꯛꯑꯒꯅꯤ ꯑꯂꯨ ꯇꯃꯥꯇꯔ ꯁꯦꯝꯁꯨ ꯍꯥꯞꯀꯅꯤ ꯑꯂꯨꯁꯤꯃꯁꯨ ꯍꯥꯞꯀꯅꯤ ꯑꯂꯨꯁꯦ ꯁꯤꯁꯦ ꯍꯥꯞꯀꯅꯤ ꯁꯤ ꯂꯣꯏꯅꯗꯤ ꯍꯥꯞꯄꯔꯣꯏ ꯇꯪꯈꯥꯏ ꯑꯃꯅ ꯃꯦꯠꯄꯒꯤ ꯇꯧꯔꯅꯤꯀꯣ ꯑꯃꯒ ꯇꯪꯈꯥꯏꯁꯤꯅ
हिंजांगीदा थानी याम जेंगमिनसी दो याम से आलू से सोई लगे कहीं ना अगांग मपागने से पोट से चारो हिंजांग थोंगद्रबने से हापचलेब होरें आलू से खल मैं चादनी मोरक से खाई हापगे मही नाइरक तक थोंगने से पोटे से टमाटर से सोई लगे भी मना से सोरे प्यार का नगमा है मौजों की रवानी खंतंगले एक प्यार का नगमा है मौजों की रवानी है जिंदगी और कुछ भी नहीं तेरी मेरी कहानी है कोबी मना दो मसाला लगे जिसे चाकता हापनी सिगले चाक लगे तो उड़े दा ngang em chắc lôi đây gì cái block cái bảo cái chắc lôi đây thế đây coi mi mari cái đó sẽ ame pada học cái tôi đi khóc cả mayang baga đây cái sẽ cái này ame pada sẽ miết tôi rồi bani sẽ bớt thùng tôi sẽ cái này đây sẽ cái na sẽ bớt mahi sẽ bớt mahi ai ta để chana đâu kang bugi alu ga mahi ga nga ga đây cái na ai cái sẽ bớt ngata lâu re đây thì mình làm chặt thà cái sa badi yang hanjara rakla rồi cái ngasih nungda anggi sina uri se lore e bako ngasi ado sudah same kare iron ge uri ga alu ga iron ge na uri se yang mu phajadra na pawada kunpi doni me ya si blog se gi nungda anggi hinjang uri ga alu ga iron lani bin sapsat laga machi da nga fry bas ram jole समय सीधा तुम वीडियो से लो संदर बनो तो चले वीडियो से बतांग सीधा लो संदनी